Thobal Moijinggi Khongok amadi Khekmanga tainaba mafamda ngarang tang ahumda Thokhiba Leibak Thiba Thoudok Amada Leikhidraba police personnel adugidamak Nungaitaba Fongdokpaga loinana imung manunggi awabada thamoi sengna saruk yari haina Ittihadul Ulama Thobal Moijinggi President Alhaj Mufti Akbar na paumi singda Fongdokhi Moijing Mina Bazar da pangthokhiba paugi mifam amada Mufti Akbar na hai ngarang tang ahumgi numidang pung 8 lom tabada car amada lakpa sakhangdaba miyoi ahumna Chenariba miyoi asibu faduna punaba hotnarakpada muknaba thoraktuna hairiba Leibak Thiba Thoudok adu Thokhibani hiramasigi matangda kanagumba miyoi singna social media da paulana sandoktuna communal oiba isu oihannaba sinbiganu isu asiga mari leinana police amadi mari leinaba authority na thizinbada Thobal Moijing praja singna angamba thakta mateng pangani hainasu Fongdokhi thigatpada aikoina fangba source ki matungina hairiba civil set pa mapoi ahumna alto karamada laglaga Khekman amadi Moijingda tainabagi marak amada hairiba angangsing si pick up taunaba hotnarakpa matamda makoi masin innarakpadagi muknarakpadagi hairiba angang aduna masada yoromba suri amana hairiba Leikhidraba police personnel jila thinbadagi hairiba Nungaitaba Thoudok si Thokhibani Assalamu alaikum warahmatullahi wabarakatuh ikoke Manipur da leiriba parja punamaki mafamda ikoi Thobal Moijinggi parja gi mu sinjaraga Ittihadul Ulama Thobal Moijinggi maikaidagi ngarang tang ahum da Thokhiba Thoudok asige mari lainana karigumba wafam khara thamjari madudi hariba Thoudok asi ngarang tang ahum mundang waram pung 8 adwai da Thokhiba Thoudok asige mari lainana oidatiga masida ahanamakada masida Leikhidraba police personnel adugi damakta ikoi pung phana nungaito Fongdokchari amasung haki imung manunggi awabada su saruk yajari loina hariba Thoudok asi Thoudok asiga mari lainana Thobal Moijinggi parja singna karigumba ongfo makhal amatagi mara lairaba adubu saugatpa amasung mahaki mahaku saugatpa ikoi leijade loina matung tabadasu asiga mara lairaba miyoi sing asigi damukta saugatpa taujaroi hanadagi su mara laiba sing saugatpa Thobal Moijingda ngasi fawba thoktri adumoina mak hariba Thoudok asi thoka matamda Thobal Moijinggi parja ongfo na Thoudok asi uhauba amasung khanghauba khudakta ama fobo leikide kona aduga Thoudok asi thokrabagi matungda police personnel ama sire na pau tarakpadagi Thobal amasung police commando singna Thobal Moijingda lakpa horakpadagi hariba Thoudok asi thui haina Moijinggi parja singna khangnarakpane loina na hariba Thoudok asi gi matangda karam haina thokribano haina ikoi thigatpada aikoina fangba source ki matungina hairiba civil set pa mapoi ahumna alto karamada laglaga Khekman amadi Moijingda tainabagi marak amada hairiba angangsing si pick up taunaba hotnarakpa matamda makoi masin innarakpadagi muknarakpadagi hairiba angang aduna masada yoromba suri amana hairiba Leikhidraba police personnel jila thinbadagi hairiba Nungaitaba Thoudok si Thokhibani haiba source asi koina fangjai loina hairiba Thoudok asida aikoi Thoudok asiga mari lainana aikoi Moijing parjana fangjabagi paugi matungina hairo mara lairaba ngang asi hojik police custody da laikhre habagi pausu fangjai loina hairiba Thoudok asiga mari lainana logi matungina chatharaba khomthang khudingmakta laukhalakpa action khudingmakta Thobal Moijingda lairiba parja khwai punamana masi angamba mongda ikoi sajok taujagani haibo famsisu miyamda thamjari loina hairiba Thoudok asiga mari lainana ikoi ge social media da amaga hunnaduna Manipur da lariba parja singgi marakta amana amabu hunnaduna natraga maitai pangal natraga pangal hainu hunnadana ngasi kamai loiba famsing sandorakpa sisu tawbiganu loina hairiba Thoudok asida kamai loiba aba Thoudok amung fog leijadi haiba sisu miyamda ikoi Ittihadul Ulama na amakasona ikoi appeal tawjai